यर गन्ना कापद mayamba thokpa ama lekhidre mihatni hairba mioi mapunji chupagi laikai gi tanthokna warep lawkhre ngarang numidang pung 10 rum taba matamde Imphal West Kilampen Police Station gi manung chana leiba nawrim thong khulel laikai len number 2 de leiba laisang them Devson Elias Abu Sahi kutragani thoi apokpa lekhidra El Guneswal bu sagai gi marau nupa thokpa laisang them yaipaba Elias Amo Sahi kungani thoi apokpa laisang them Toitoiba ningai sangtana bathorok padagi yaifona air gun kapada mayamba thokpa Devson lekhidre hari aboromda nongmain kaptuna Devson bu hat kibal laisang them yaifaba laikai na mapunchi chupagi laikai degi tanthokna warep lawkhre hari thaudoga sigi matang danga se pung 10 ga makhairum taba matamda KY ACP ground leiba thopang sanglen community hall khumman them laikai de laikai gi akui beda leiba club sing haibadi KY SPATYPM maira paibi amadi laikai gi hallaman sing yauna mi pham amangarang me 10 ga tarit ki numidang pung 10 rum taba matam da apun mafim ama pangthok tuna warep ohum lawkhre haina khuman them laikai maira paibi KY ACPA gi secretary amadi TYPA gi secretary khuman them laikai gi secretary ohumna khuyek piduna press ta thadorok pa serol amana hairi serol asin hai haukibo lawkibo warep sing adudi thaudok asida senari ba miyoi laisang them yaifaba Elias Amo apokpa el thoithoi hairiba miyoi si mapunchi chupagi oina laikai asidagi tanthokpa ani suba warepta thaudok asida ani suba warepta thaudok asigi Equis family pumbal laikidabagi mathung mangam loidri fawa sahi ama laikai asida sanghandaba karigumba sahi amagi matungda family asida halakke hairibasu sagai natai amadi laikai gi ayaba yaurga leibai hanba hum suba warepta karigumba Equis family asina thaudok asida senariba miyoi laisang tem yaipaba Elias Amo asi imung asida lona sanghanlamba thoklabadi Equis family pumbal laikai degi matam supagi oina tanthokpa haiba warep sing asini hairi Condemn Taurakli KSO Dili President Paojathang Guite and Fondoki Wafam Amaga Marilyn Manipuri Police Tam Hakupana FIR Lost Tokibaki Hong Udu Yaning the Haina Kuki Intellection Forum Natadrok Pasero Amana Hairi, Serola Cinemakata and Hairi Ban State Authority Maru in a law enforcement mechanism Asilana Sin, Danaba Apil Torli Karigumba, Pressor de Paojathang Guite as if Pavatar, but the Justice Purna Hotnabagi Hotan Nam Taragatam Nabagi Tawungi Haina Logani, Mahaki Wangang Adukamunin, Sensitivity Marina Nalui Dabani Haina Fondorli, Manipurki Kanguki. Irang the Senaba Mu and Kerala degi Thalseri degi Fare Manipur Toki Kanguki Irang the Senaba Raskumar, my Paksana Komu and Mahokiva Metara Turkumidang with a Pumangaram Tava the Nayana, Kerala Thalaseri degi Fare Hines and Sigi Pawman Hari, Pawasina Makata and Hari Ben Hari Bamu as a Hokiban with Carnegie among the Thalaseri, the labor, local hotel Amadigi Pabani, Mahma from Adu, housekeeping, Zoptoruga labor Muni, Raskumari, my Paksana as Imphal Legini, Hokiban with Carnegie among the Nayana Mahapana, Bukoiti, Duna Lakibani, Tasiki Taratok to Hokiba Iranu Mitake Lagi, Thalaseri, the Nayagi Tim Amana Hell, official Sarga Sang Nine Nongju Tham Matamgi, Laina Tinasing, Lakwaga Marilyn, Sektobugi Tabuksataki, Luna Nayagi officer Sing Aduna, Kerlagi, Thalaseri, the Lady Ba, Sin missing like from Sing the Satuna Makwigi identity verification, Gitabuksataki, Maduda Raskumar, my Paksanagi, Adhar card Adu. Amasung Maki, Naksam the Hiek Liberty to Adudaki and I and a Tiduna Laki Aduni Hybrid Subsana Kangbagaluna, Raskumar my Paksana Bupagat Kibani, Paraba Raskumar my Paksana Asimanipur operate Tobolal Hulup Amana. Kren Tauraba Muni, Loina Mahakasi Manipur Tokibakanguki Irang Asigamari Namahaki Matakta, Imphal case Amaris, Taraka and I and a Fana Batari Misakamani, Paraba Raskumar my Paksana degi, Sasinaba passport, Amasung Rico Bertore, Mu Esinema from Adudagi Mapale Bakasat Navatarang Torumki Hypesu Subsana Kangle, Adu and I and a Fagat Kiba Aduna Mahaki Taurang Adu my Pakidre, Ahan Bagi investigation the Pangba report Kimatung in a Raskumar my Paksana as a social media, the hotel management Amana, Zob advertisement Toropating Nabadegi Kerlagi. Thalaseri the Lakibani, Raskumar Tharasana Haiba Mui, Asima Mang Thada Kerala the Tunglakibani, Loina Thalaseri, Tiru, Banakta Leba, Manjodi Kobo Amagi, Rain House, Matam Karnigi, Oina, Lady Mamang the State Asikitongan Tongan by District Cadas, Quetsalamki, Loina and I and a Mu Esit Thalaseri, the Lady Hibigi Pau Pang Matung the Pakibani Hari.